ngasi phong ki betuan tuan manipuri si phong sing digi maroi bi pauk sing mem na thamji ge hanmada Hyderabad ta Maheiloi kun ge manga masanari Telangana ge Hyderabad ta libu college ama ge laboratory de gas leak am oi bidigi Maheiloi kun ge manga hospital Pukhatkhre thaudo du Kasturba government college ta thoki bini haines new agency man phungdorakli bafam matuda forensic team amana satuna gas leak oirak bi maram na thijin khre hainisu pauk shan makatarakli Makasa tarak po na to papamana number yaw taba gari sing customer sing da yonda na bakhan khre gari yo libe dealer sing na gari libe lakpa miyoi sing da registration mark na tragana high security registration plate yaw taba gari sing yonda na bakhan khre Manipulenga ki transport director Nevidita laire lakpam na ngasi thoki bu notification na madai kanaguma amatana registration tawdriba gari amat lambi da thaudu na sapya roi Motor Vehicle Act 1998 Act amasum masigi MMN Act singi matung ina register tawrapa matamda gari sing sizinabe yagani gari yolibisingnasu Motor Vehicle Rule number 42 ngang satpada chatpaga loinana trade certificate holder oigadabani adugumba trade certificate pairaba dealer singna gari yongadabani aduga registration yawdaba gari sing kanaguma amatana temporary natragana permanent oina laibi yaroi Asiguma sana kanglon singa si thugairabadi dealer amasung gari lairiba miyoi singa du Motor Vehicle MMN Act ki section 192B clause 2 gi makha da serak pangba haidi gari lairiba miyoi singa registration tawna na application tharaktrabadi rule gi matung ina sound of fine thengani amasum one time tax loriba du gi saru ahum thokpi ama natragana sahi amada loriba road tax ki saru manga hengana fine thengani one time tax loriba dugi saru ahum thokpagi ama natragana sai amada loriba road tax ki saru manga hengana fine thikadabani adu registration tawna rabi application thadab dealer sing yoina ek asigi makhara sahi yoeba road tax ki saru taragama natragana lifetime tax aduga manana fine thiangani hairena su paus na phungdorakli atopa pawamanamu North Korea gi intercontinental ballistic missile na US ki mainland tamna kapa ngambagi sakti lai Japan North Korea na handa kapkiba intercontinental ballistic missile sing adu sana kapa ngambagi pangal as US ki mainland faw yawgi sakti le hena Japan gi defense minister na phungdokre North Korea dagi kablakiba missile sing adu Japan gi nongsuk thangba Pokai dogi samudra khongwan dagi kilometer sani ga tara rom tamak lapa mapamda kapsilakibani adugumlaba North Korea gi thawong adu US na akan mamong na kandem tawba laikhrabani matang sida South Korea gi mekedi su North Korea na satharakliba ka hen ma thawong si gi mayokta matik saba pakhum pinana ba phongdorak palekre hawkiba sagol sunumita North Korea gi FM Soi Son Huina Japan ithat US military gi ka hen ma thawong sing hengalagdi madugi pakhum moina tamthiba thawong kaya satharakani hane section wapun phongdokhrabani Hairiba numit asidagi North Korea na short range ki ballistic missile Japan tamna kapsilakibani masigi matungna South Korea gi president Yoon Suk Yeol US ki president Joe Biden amadi Japan ki prime minister Fumio Kishida galoina leba hongi lusing basing sina Cambodia unaduna makhoi gi military cooperation pinabamadi hena santi hengar hanabagi yana warol pinakibalekre ngasi irai numita US National Security Council gi spokeswoman Adrine Washan na phongdorakibada US ki president Biden haidiba lewani asiga partner oiduna sabsaba thabak thorang sing pakat minagani haina phongdokre haukiba tha ni romesida North Korea na ballistic missile yankayana kablakre makoi singadu ki manungda ayambadi short range missile ni long range ki missile sing ni kharatang kaphi maduna US aktingna threat tawgi khudama moina kapkibani North Korea gi long range ballistic missile sing asi akhanana design toraba matuna nuclear warhead sing puduna US ki mainland mapam ma de hekta thadabi yabagi shakti edu yauri haina watson na phundorakhi handak North Korea na khwaidigi dongna kablakiba intercontinental ballistic missile adu North Korea gi kunung Pyongyang ni gi ayuki pung aniga minute taraga mangarom tabada kablakibani haina Seoul gi military ship na phundorakre Missile adu altitude lising taruka sama kilometer gi sangna kilometer lising ama sana makoi gi panamadu yauna na kablakibani haina su South Korea gi military gi mekai gi phongdorakli makoi na kablaki ba missile sing adu yamna wangna pairaga
distance ti yamna ten mapam amada kablakpagi thawong na kapsilakibani thawong asida Japan gi defense minister Yasu Kazuna phongdorakpada North Korea gi kablakpiba missile sing adu US phawbo yobang ambagi chapsa sakti yauri makhoi gi ballistic missile sing adu gi sana kapang ambagi sakti kilometer lising taraga manga oiri loinana masigi sana kapang ambagi sang si makoina pugadoriba warhead adu gi arumbagi makha supongani adomena makhoi gi missile sing asina US ki mainland phawbo yobang ambagi shakti lei haibasimadi tasengle haina Yasu Kazuna phongdorakre haina su pausna palakli amarundana Rahul Gandhi Kamal Nath ki Punshida Temsingnaba warning letter post ki kuthangna thajilakle Indore da leiba asatha amade athumahau yonba dukan amada khanghaudana post ki kuthangna sithi ama tharaktuna hanigi Congress President Rahul Gandhi amasum party asigi Madhya Pradesh ki siboriba Kamal Nath ani bu hat kani haina ki halakre Sakhangnaba singna dukan adugi mapuda thajilakhi bu warning letter aduda saliba tha sigi aruiba saruk Indore city ki tungan saruk singda mathang manau naina serial blast athaduna mayam gi punsi manghangani haina sukhangalakhi hari miyam gi sadaran punsida saun akiba thogaliba threat letter asina maramoduna Madhya Pradesh security ki akanba section tharang lokat paukre Rahul Gandhi na lusingduna haujik Madhya Pradesh ta Bharat Zoroyatra gi khongsat manungda aki akhangi thogdok sing asi thogwangani haibu wafam sing serol asita palakhi hari Salibathas ki kungani pani ki kuntra phabu Bharat Zoroyatra gi khongsat asi Madhya Pradesh satnabi ki dama sidul semduna lekhrabani BJP ki Ratalam AC ki MLA Setan Kaish haiba miwe amana tharakpani hairib sithi edu Indore gi Raswara konungsu tumna manghangani ki halakhi hanisu paushna makha tarakli amaromdana Ukraine gi miwe million tara hena electric phangdana lairi Zelensky nauna Russia na Ukraine gi city kya da laiba energy infrastructure singda akanba strike sing satharakwana maramoiduna Ukraine da laiba miwe million tara henbada haujiksu mai phangmangam lairi hanisu Ukraine gi president Zelensky ngarang sakol sunmita phongdorakre hari mauna makhatana phongdokibada Ukraine gi tungan ba region sing ming oina Odessa, Venetia, Sumiama di Kip City sing the car hen so on Mapamori. May Pangdana Leliba Mio million Taramasigi, normal over Punshida, Hanjelanga Maki Lenga, Honavayaba Honaduna, May Pangana Torang, locally Hennis Zelensky in a Fondoracre. Ukraine gi thawna parabalan mission Russia gi mayukta akanba counter attack sataduna nauna Ukraine gi khatang mu city am oriba Kherson bu Moscow gi mukhuti gi handoktuna lan ngambi gi harau tayamba ga loinuna mafamadu semganaba kanohna ringai talakta Russia na anopula longwena Ukraine gi power grid singlai pam yengduna akanba start gi leptana satharakli hanisu paus na fundorakli losilak poina to pawna police amasum protester muknabagi thawdokta miyoi kya sokle Ngasay pung tara makairum tarakpada Delhi Jaipur highway da miyoy kya na lambi tingduno khogjang sangsinda na buhonarakpadigi police na miyamadu butan khaina buhonabada protester singa akan mamong na muknarakpadigi miyoy kya aso apan nang khreya duga sani hena detain tawduno thamkhre hari army da I hear regiment ama CM na demand tawraduna miyam na khongjang sangsilakibani aduda police na khongjang sangsilakiba miyoy singa du detain tawduna thamki detain tawduna thamniba miyoy singe manungdagi kharana police tamna nung thajilakpadagi nakal ani gi manakta sauna muknabagi thawdok sing tholakibani thawdo odur nakal ani makta aso open kya thoki hadi makasa tharak poina to papamna Qatar World Cup stadium sing akoibada beer yon ma thingle FIFA Hana loki bu warep amuk handok pa moina alcoholic beer si Qatar gi World Cup stadium singda yolaroi haina World Soccer Governing Body FIFA nga si sirol man phongdokre yon bi yadawi gi athing thamle lauthorak libasi alcohol yamna section control tawduna masibu miam tin phamda thakpada athing thambagi satnabi leiba conservative muslim leba amada pangthokpa ahan bu ori bu World Cup si pangthokadaba numit ni walingai dani Yumbu lebaki authority singamasum FIFA gi marakta khana nainaraba matungda FIFA Fan Festivals Fan Destination singamasum license piraba venue singda alcoholic beverage yonba masum Qatar gi FIFA World Cup 2022 stadium perimeter singdagi beer yon pham jaga sing lauthokpa miyeng sang nabu warep ama laukre hanisu FIFA gi wangang amana sirol asida phongdorakni beer sungba AB inbif na mapu web asam World Cup sponsor ama oriba Budweiser na game khudingi sanaba hawgudaba pung ohum watlingai amasum sanaba loiraba matung pung ama leiraga stadium nipan asigi khudingmaki akoiba perimeter leiba ticket paibe singduda alcoholic beer yoning ma yonbi ayaba phangibani tournament organizer singna AB inbip ki FIFA World Cup sa tharingai da mi
ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯑꯆꯥ ꯑꯊꯛ ꯁꯦꯕꯥ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯔꯤꯕ ꯑꯄꯨꯟꯕ ꯀꯃꯤꯠꯃꯦꯟ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯚꯥꯞ ꯇꯥꯕꯤꯕ ꯑꯃꯁꯨꯡ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫